Hi ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯈꯔ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ. ꯉꯁꯤꯗꯤ ꯑꯇꯩ ꯑꯝꯇ ꯇꯧꯗ꯭ꯔꯦ. ꯉꯁꯤꯗꯤ ꯂꯐꯨ ꯊꯔꯣꯁꯦ ꯏꯔꯣꯟꯕ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯂꯐꯨ ꯊꯔꯣꯁꯦ ꯂꯩꯔꯛꯑꯦ. ꯑꯗꯨꯒ ꯂꯐꯨ ꯊꯔꯣꯁꯤꯃ ꯐꯖꯅ ꯏꯔꯣꯜꯂꯦ. ꯑꯗꯨꯗꯨꯒ ꯏꯔꯣꯟꯕꯒ ꯈ꯭ꯋꯥꯏ ꯆꯥꯅꯕꯗꯤ ꯉꯥ ꯑꯇꯥꯎꯕ. ꯉꯥ ꯑꯇꯥꯎꯕꯁꯦ ꯑꯩ ꯉꯝꯒꯗꯕ ꯆꯥꯡꯗ ꯑꯩ 2 ꯑꯗꯨꯝ ꯍꯥꯞꯄꯦꯀꯣ. 3 ꯍꯥꯞꯀꯦ ꯈꯜꯂꯝꯕꯅꯦ ꯑꯩ ꯍꯥꯞꯇ꯭ꯔꯦ. ꯍꯣꯔꯦꯟ ꯉꯝꯗ꯭ꯔꯗꯤꯅ 2ꯁꯤꯃ ꯐꯖꯅ ꯍꯥꯞꯄꯦ. ꯑꯗꯨꯒ ꯆꯝꯐꯨꯠ ꯈꯔ ꯑꯃ ꯌꯥꯎꯔꯦ. ꯑꯗꯨꯒ ꯁꯤꯗ ꯀꯣꯠꯅꯕ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯦ ꯃꯌꯥꯝ. ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯆꯥꯕ ꯑꯗꯨꯝ ꯍꯧꯖꯤꯟꯖꯔꯒꯦꯀꯣ. ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯦꯕ ꯉꯁꯤꯗꯤ. ꯑꯗꯨꯝ ꯆꯥꯁꯤꯜꯂꯒꯦ. ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯈꯤꯇꯪ ꯆꯥꯈꯤꯒꯦ. ꯃꯌꯥꯝ ꯂꯐꯨ ꯊꯔꯣ ꯏꯔꯣꯟꯕꯅꯤꯍꯦ. ꯑꯩꯅ ꯉꯁꯤꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯂꯐꯨ ꯊꯔꯣ ꯏꯔꯣꯟꯕꯁꯦ. ꯃꯅꯝꯁꯤꯗ ꯇꯥꯕꯗꯀꯣ ꯀꯩꯅꯣꯝꯅꯤꯍꯦ. ꯉꯥ ꯑꯇꯥꯎꯕꯒ ꯂꯐꯨ ꯊꯔꯣ ꯏꯔꯣꯟꯕꯁꯤꯒꯗꯤ ꯈꯨꯍꯥꯎ ꯑꯃ. ꯍꯤꯟꯖꯥꯡ ꯑꯇꯩꯗꯤ ꯑꯝꯇ ꯍꯥꯞꯇ꯭ꯔꯦꯕ. ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯁꯤꯁꯦ ꯍꯦꯛꯇ ꯃꯍꯥꯎ ꯔꯣꯁ ꯂꯧꯔ ꯆꯥꯊꯔꯒꯦ ꯁꯤꯅꯤ. ꯌꯥꯝꯅꯁꯨ ꯆꯥꯐꯝ ꯈꯪꯗꯦꯕ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯦ. ꯃꯌꯥꯝ ꯉꯥꯒꯤ ꯍꯧꯅꯕꯤ ꯃꯔꯨꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯝ.
ꯍꯥꯎꯃꯟꯗꯅ ꯍꯥꯒꯦꯗꯧꯋꯦ ꯈꯨꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦꯍꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯥꯎꯃꯟꯗꯅ ꯄꯨꯡꯍꯥꯗ ꯍꯥꯒꯦ ꯇꯧꯔꯦ ꯉꯥꯁꯦ ꯉꯥ ꯆꯥꯕꯗ ꯈꯤꯇꯪꯗꯤ ꯍꯦꯛꯇ ꯀꯨꯏꯅ ꯆꯪꯉꯦ ꯍꯥꯏꯗꯤ ꯃꯔꯨꯁꯦ ꯖꯣꯔ ꯖꯣꯔ ꯆꯥꯁꯤꯟ ꯌꯥꯗꯕꯅꯤꯅ ꯍꯥꯏꯕ ꯉꯁꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯤꯗꯤ ꯌꯝꯃꯤ ꯇꯥꯔꯦꯍꯦ ꯉꯔꯥꯡꯒꯤ ꯍꯧꯅꯕꯤ ꯃꯔꯨꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥꯗꯗꯤ ꯌꯥꯄꯣꯠꯇꯦ ꯃꯨꯛꯕꯥꯡ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯃꯔꯨ ꯑꯃꯨꯛ ꯄꯜꯂꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ
ꯃꯌꯥꯝ ꯂꯐꯨ ꯊꯔꯣ ꯏꯔꯣꯝꯕꯒꯤꯁꯤꯒ ꯉꯥ ꯑꯇꯥꯎꯕꯁꯤꯒ ꯂꯐꯨ ꯊꯔꯣ ꯏꯔꯣꯝꯕꯁꯤꯒ ꯉꯥ ꯑꯇꯥꯎꯕꯁꯤꯒ ꯍꯥꯎꯃꯟꯗꯅ ꯆꯥꯛꯀꯁꯦ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯂꯣꯏꯅꯃꯛ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯆꯥꯛꯀꯁꯦ ꯂꯣꯏꯈꯤꯕꯒ ꯈꯪꯍꯧꯗꯦꯍꯦ ꯇꯝꯅꯕꯒ ꯅꯪꯍꯧꯗ꯭ꯔꯦ ꯉꯁꯤꯗꯤ ꯉꯥꯁꯦ ꯑꯩꯅ ꯈꯤꯇꯪ ꯇꯞꯅ ꯆꯥꯒꯦ ꯃꯔꯨꯅꯤꯅꯕꯀꯣ ꯉꯥꯁꯦ ꯐꯖꯅ ꯍꯥꯎꯔꯦ ꯂꯐꯨ ꯊꯔꯣ ꯏꯔꯣꯝꯕꯁꯦ ꯐꯖꯅ ꯐꯥꯁ ꯇꯥꯔꯦ ꯉꯥꯁꯤꯁꯨ ꯐꯖꯅ ꯎꯏ ꯎꯏ ꯌꯥꯝꯅ ꯇꯥꯎꯔꯕꯅꯤꯅ ꯐꯖꯅ ꯂꯧꯈꯠꯂꯦ ꯉꯁꯤꯗꯤ ꯃꯔꯨꯁꯤꯒ ꯄꯥꯝꯃꯨꯔꯦ ꯁꯨꯝ ꯆꯨꯞ ꯂꯩꯔꯦ ꯍꯥꯎꯃꯟꯗꯅ ꯆꯝꯐꯨꯠꯁꯤꯁꯨ ꯌꯥꯝ ꯍꯥꯎꯖꯕꯤꯅꯤ ꯆꯝꯐꯨꯠꯁꯤꯃ ꯆꯥꯈꯤꯒꯦ ꯑꯔꯣꯏꯕꯗꯗꯤ ꯆꯝꯐꯨꯠꯅ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯨ ꯂꯣꯏ ꯂꯣꯏꯔꯦ ꯄ꯭ꯂꯦꯠꯀꯁꯦ ꯄꯥꯏꯈꯔꯦ ꯉꯁꯤꯗꯤ ꯇꯦꯡꯀꯣꯠꯀꯁꯦ ꯂꯣꯏ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯀꯩ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯍꯧꯗ꯭ꯔꯦ ꯀꯥꯏꯗ ꯆꯥꯈꯤꯅꯣꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯍꯥꯏꯕꯗꯤ ꯌꯦꯡꯊꯔꯛꯄꯗ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯍꯥꯎꯃꯟꯗꯅ ꯉꯁꯤꯗꯤ ꯂꯐꯨ ꯊꯔꯣ ꯏꯔꯣꯝꯕꯁꯤꯒ ꯉꯥ ꯑꯇꯥꯎꯕꯁꯦ ꯉꯁꯤꯗꯤ ꯃꯩ ꯆꯠꯈ꯭ꯔꯦ ꯌꯦꯟꯖꯥꯡꯁꯦ ꯍꯥꯎꯃꯟꯗꯅ ꯂꯣꯏ ꯆꯥꯊꯣꯛ ꯂꯣꯏꯈꯔꯦ ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯌꯥꯝ ꯑꯊꯨꯕꯤꯗ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯕꯥꯏ ꯕꯥꯏ